India lengaka peace agreement sign taunaduna political dialogue chothariba UNLF Cadres singbu toina faba punba tawrakpa asibu Kuman United Club and Meira Paibis Association KUCMA amadi mayang Imphal-gi youth singi apunba lop maikegi maikaidagi hakchina lawi haina KUCMA-gi General Secretary Yumnam Dizendra Mangangna fongdorakli. Wafam asi ngasi mayang Imphal-da pangthokiba pawgi mifam amada fongdokhibani. Mahakna makhatana hai Tha asigi haukiba tareta Jiribam Police ki maikaidagi wari sanasi haina kaudna UNLF ki lanmi ahum fazinkiba asi yaningde athuba matamda thadorakadabani. Mamangdasu loop asigi Chief of Army ki Thawpuramba Thawchom Sidaba Mapu Elias Gyanesorbu maralama pisinduna fazinkibagi thawdoksu laikre. Asigumba thawdoksing chatharakpa asina peace process ta kaihanlakpada natana miyamna thazaba thamlamba kaya manglakani haina fongdokhi. Political dialogue chathariba UNLF ki Cadres singbu Manipur ki sarkar asina toina pha bunba tawsalakpa se mayang phanda leiriba club organization mayam gi apunba loop amoiriba KUCMA amadi youth singi apunba loop maikina masi condemn tawi government of India na wari sanasi haduna kokolaga party ga sigi Cadres singbu toina pha bunba tawrakpa asina chathariba peace process asida thajana dabagi phima lagtuna government India amadi UNLF any political dialogue se wahan thol le loidra haibagi singnabama miyam na tum phol oreruli ba phim machina miyam na wahan kaya hangnen ngai charaga sida hokiba August ki tang taret ki ayukta jiri da Shankar Elias septabu hajin ki ba sibusu hajin na law da bangamte mamang dusu UNLF ki army chief koi sidamapu phakiba leirabani ngasi phawba maran kaya season da ngasi bo thadokibani asiguma thongonsing asina sathariba peace process asida kahel lakbada natana miyano thamma thajaba kaya manglakpaga loinana sahi ga laisu duna leraglaba political conflict ase wakhainaba ama porangnaba silba sida yam saungna singnaba amadi wakhainaba ngamolroida haibagi miyamda singnaba jadum thawle akhon haijari UNLF MPA gi mioi sing phaba janingde makhoi bu condition jauna thadokpio makhoi phaba haibase chathariba peace agreement amadi political dialogue ki wahan thok lehendabani haina lo government of India amadi UNLF anigi mrakta tongnariba peace agreement miyamna sawatuna akhoi lakpane adubo asumba miyamna sawuliba peace agreement asibo karigumba pula kanogi government gi SP sing OC sing amadi mari lenabo authority sing na thugaina bu selliba se koi sarkar asin masi tidok bio makhoi montam de action lokat bio karigumba lakhotaba taragati amadi akhoina hajan gi ba akoi kedai ulabi kedara sibo kudak thadorok taba taragati jedium di jimbal jeri gi seosu jin changsil khongjang singda mayang khan da leiriba KUCMA amadi maikina masi khongthang sena leptuna makhataba khongjang kaya saru yanaba sem sare basi